Kurumjari SKTV Manipur Paubu Yengbiri Pumnamakpo Kontrakpam Sanatombina Taramna Okjari Ahanbada Maruiba Pausing Maitay Amadi Kuki ki Tongan Balengak Lainaba Mizoram ki MP ke Banlal Vena ki Wafambu Rajya Sabha ki MP Sana Jaw Balay Sembana akan mamuongda yaning da bafungdokre Amasung Adani Group ki Senjatum Jaga Mari Lena Charang na bathokpudagi Parliament ki House animaki mifam ngasi hangchit sa kaisa fawba yaithokre Malemgi mafam ama hekta da yengba yaraba Manipur gi ahanba OTT platform SKTV bu support tawbibagi damak pumnamak pu thagachari hauzik pau sandok na pijari Mizoram gi MP ke Banlal Venana Manipur da Maitay amadi Kuki Singgi oiba Tongan Balengak ama Lainaba Fongdokiba Wafamda Manipur gi Ningthoksu oiriba Rajya Sabha gi MP Sana Jawba Laisembana akan mamuongda yaning da Fongdokre Sana Jawbana mahaki social media account da Fongdorakpada Mizoram gi MP na Manipur manungi oiba wafamda khutingjinbagi mahutta mahak masagi maramda Pukning Changadabani Sana Jawbana Makha taraduna Manipurna masagi laibakta thokliba isusing loishinba ngambagi pangal leijai Mizoram gi MP na mahaki ngamkhai wang malalaga Manipur gi matangda ka hena interest lawbagi mahutta lamdam asibu ikai khumnafam thokpani haina fongdorakli Panbay abadi Mizoram gi MP asina masagi mathau nattabada Manipur gi haujik leiriba Chief Minister Nongthongbam Biren bulok thoklaga haujik loishindana leiriba irang asigi wakhainaba Maitay amadi tribal gi oiba lam Manipur gi nupi angang singi thawaiga sinaduna lokthokraba upspa nauna thamjilakpa yaningde aikhoi bu hatkera natraga kanbigera haibadu lengak pasingna lepiro haina nupi khunai yairipo ki president asem ongbi ibetombina lengaki pukning chingsilakli nupi khunai yairipo all andro maira paibi association kanampal bamon kampu nonglampal khurai palem lamlai anompal sagolmang kempal ketrigau MSF Imphal East District Committee Imphal East District United Club Organization amadi Amawawa Imphal East Unit na punna sinduna upspa gi mayokta ngasi kongba ola lampaktagi konung mamang fawba miyamgi khongchat ama chatki khongchat aduga mari lainana asem ongbi ibetombina fongdokibada haukiba chahi kayada ikengtana mayoknaduna upspa asi lokthok kibani Thoglibe irang asinasu miyamaru oina nupi angang singna chauna chaitheng phangduna misimina kaya thokre asuk waraba matam masida center na ngammi haibegi matagum tampaki mafam kharada amukhanna ek asi thamjilakpa asina hena miyot minai mayok nagani lamdam asigi miyambu hatlage natraga kanbige khalibra haibasi laingakpa singna wakhal tawbiyu Amaromda isagi sumangda refugee oina wana leiriba matamda asigumba ek amuk thamjilakpa asina India gi fibanungda Manipur yaudrabra haiba wahang lakle India gi citizen ni thamlaga miyambu charangnaba fibam amada lehenbasi yaningdi haina ibetombina makhata ki Tarama panjumna akogi lamdam asida kuki terrorist singna chatharakpa lal asida asuk yamna waraba matam asida akoi hojik nauna Manipur gi afang khudingdagi akoi nupi singna amadi khogi praja mayamna pamjadana amadi chara hendana awaba kaya khangdana tandokhraba aspado asi anaubo oina ngasi akoi bu mafam asida pusanbiraktana aikoida amuk hanna mion minai tawriba se tawbiganu asuk yamna waraba asuk yamna khangphong khangdraba aduga mioi kaya na mayum mai kai mai saktana sagi sumang sidari puji oijaraba mi mayam ama sulairiba sigi mathak sida aspa muk thamjan birakpasa sengnadi aikoi si karam banjati no
ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯐꯤꯕꯥꯟꯅꯨꯡꯗ ꯆꯟꯗ꯭ꯔꯕ꯭ꯔꯥ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯂꯩꯕꯥꯛꯁꯦ ꯑꯩꯈꯣꯏꯁꯦ ꯏꯟꯗꯤꯌꯥꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯂꯩꯖꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯏꯟꯗꯤꯌꯥ ꯑꯣꯏꯕꯅꯤꯅ ꯑꯁꯄꯥꯁꯦ ꯊꯝꯖꯟꯕꯤꯔꯛꯀꯅꯨ ꯑꯁꯄꯥꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯊꯣꯛꯄꯤꯈꯤꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯕꯨ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯃꯗꯤ ꯂꯥꯟꯒꯤ ꯋꯥꯔꯣꯏꯁꯟ ꯄꯤꯔꯛꯇꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯕꯨ ꯏꯪꯅ ꯇꯞꯅ ꯊꯝꯕꯤꯌꯨ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯔꯦꯂꯤꯗꯨꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯠꯆꯔꯤꯕꯁꯦ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯆꯥꯎꯅ ꯁꯣꯛꯍꯜꯂꯕ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯖꯤꯔꯤꯕꯥꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OC ꯑꯣꯏꯔꯝꯕꯗꯒꯤ ꯂꯩꯉꯥꯛꯅ MPTC ꯄꯥꯡꯒꯩꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯕ ꯏꯟꯁꯄꯦꯛꯇꯔ S. ꯏꯕꯣꯇꯣꯝꯕꯤꯒꯤ ꯔꯤꯖꯤꯒꯅꯦꯁꯟꯗ DGPꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ DGP ꯔꯥꯖꯤꯕ ꯁꯤꯡꯅ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 18ꯗ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯅ ꯏꯟꯁꯄꯦꯛꯇꯔ ꯁꯒꯥꯛꯄꯝ ꯏꯕꯣꯇꯣꯝꯕꯤꯒꯤ ꯔꯤꯖꯤꯒꯅꯦꯁꯟ ꯑꯗꯨ ꯑꯌꯥꯕ ꯄꯤꯈꯤꯕꯅꯤ ꯄꯟꯕ ꯌꯥꯕꯗꯤ ꯖꯤꯔꯤꯕꯥꯝꯒꯤ OC ꯑꯣꯏꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯇꯨꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯆꯥꯎꯅ ꯁꯣꯛꯍꯜꯂꯕ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯖꯤꯔꯤꯕꯥꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OC ꯑꯣꯏꯅ ꯊꯧ ꯄꯨꯔꯝꯂꯕ ꯃꯇꯨꯡ ꯊꯥ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯇꯥꯡ 13ꯗ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯅ ꯏꯟꯁꯄꯦꯛꯇꯔ ꯁꯒꯥꯛꯄꯝ ꯏꯕꯣꯇꯣꯝꯕꯤꯕꯨ MPTC ꯄꯥꯡꯒꯩꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯏꯟꯁꯄꯦꯛꯇꯔ S. इबोटोम्बीना SP जिरीबाम की खुथांगदा DGPदा महाकी वॉलंटरी रिजिग्नेशन की चेरोल पिसिनकी अदुमोइनमक नुमित कयानी मदुगी अयाबा पीदना लाखिबनी पाम्बैना लुचिंगबा UNLF किनी हाइबा मियोय अनि हौकिबा थांगजु नुमिता पुलिसना फागतखरे फारबा मियोय अनि अदुदी थौदाम इबुंगोबी अतोपमिंग तातोन चही निफुगनिपान अमदी चही कुंट्रागनिथोय शुरबी चनम रासिनी अतोपमिंग तुलसी कौई मकोय अनिमक इम्फाल ईस्ट डिस्ट्रिक्ट की मनुंग चनबा खुराई अहोंगे लबुक लेकाइदगी फाबनी हाइरी पुलिस कंट्रोल रूम की पाव मतुंग इना मकोय अनिमक लोन यादब मओंगदा खुलाई पाइबा अमदी मयामदगी नमहादुना सेल खाइबदा चेनबनी हाइरी मकोय अनीदगी मैगजिन कोनना 9mm पिस्टल अमा कापयारिबा नोंगमै मरु तरागा तरेत वायरलेस रेडियो शेट अमा अमसुंग मोबाइल फोन अमा फागतपंगम की हाइरी मणिपुर पुलिस याउना सिक्योरिटी फोर्स सिंगना चथकिबा थिबहुंबा की थबकता कांगपोकपी डिस्ट्रिक्ट तगी मसिंग यामलबा खुसुखुलाई कया फागतपंगमख्रे हाइरिबा डिस्ट्रिक्ट असिगी मनुंगदा लैबा लुंगखोंग चांगदगी सिक्योरिटी पर्सनल सिंगना .303 राइफल अमा सिंगल बैरल नोंमै अमा 9mm पिस्टल अनि लॉन्ग रेंज पोम्पी अमा कापयारिबा नोंमै मरु निपान एंटीरियर ग्रेनेड अमा टियर स्मोक सेल अमा रबर बुलेट मरु अनि अमसुंग बौफेंग वायरलेस सेट अमा फागतपंगम की हाइना ngarang thokpa Manipur Police Control Room gi cherol amana hairi Tamelong District Police amasung Juvenile Justice Board Tamelong na punna sinduna ngasi Tamelong da laiba Trinity Public School da Legal Awareness Campaign pangthokre thauram aduda saruk yakiba Juvenile Justice Board Tamelong gi member Daniel P. Kamshuang na fongdokibada malemgi oina mayai kaba chinjak sizinaba ki chang wangna leiriba asida lamdam asidasu hawgalakliba naha mahiroi shingbu masidagi lapna lehennabagi pandamda campaign asi pangthokpani haiki थौरंगी मनुंग चन्ना महिरोई सिंगना हंगलकबा वाहंगी पाउखुम सिंगसु अखंग अहि वांगांगलोई सिंगना पीखिबगा लोइनना मयाई काबा चिंजाक्तगी एखोय लापना लेदुना मसा मऊ फबा खुनाई अमा सेमलसी हाइना डेनियल पी कैमशोंगना लुचिंगदुना महिरोई सिंगदा पुन्ना वासक लौमिनकी जिरीबाम डिस्ट्रिक्ट की मनुंग चनबा जाकुराथोरदगी था निपान की अंगांग याउना मियोय तरु कुकी नार्को टेरोरिस्ट सिंगना था असिगी तरामाथोइदा फादुना पुखरगा मिहात थिना हातलबा मतुंग तुरेलदा थादरकपगी थवोंगबु श्री श्री गोविंदजी ब्रह्म शवाना यानिंगदबा फोंगदोरकली मियोयबगी वाकल चेंद्रबा मिहात पसिंग अदु लोगी मतुंग इन्ना फंगफम थोकपा चेराकपियु हाइना ब्रह्म सभागी पब्लिसिटी सेक्रेटरी कक्चिंग ताबम बोगेंद्रो शर्मना थोकपा चेरोल अमना हाइरी ngasi haukiba Lok Sabha amadi Rajya Sabha animaki ningtham mifam hangchit yumsakaisha numit ki ayuk pung 13 fawba yaithokre ngasi ayuk ki pung 13 tabadagi haukiba house animaki mifamda opposition parties singi maikaidagi Manipur gi irang amadi Adani group ta senja thumja tawbugi matangda wafam pukhalaktuna house animakta charangna bathoki
Nakal amaromda Prime Minister Narendra Modi na House animakta session mapung fana ꯆꯠꯊꯍꯟꯈꯤꯗꯕꯒꯤꯗꯃꯛ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯃꯊꯪ ꯊꯥꯒꯤ ꯇꯥꯡ 10 ꯐꯥꯎꯕ ꯆꯠꯊꯒꯗꯧꯔꯤꯕ ꯁꯦꯁꯟ ꯑꯁꯤꯒꯤ ꯉꯁꯤ ꯑꯍꯧꯕ ꯅꯨꯃꯤꯠꯇ ꯂꯣꯛ ꯁꯚꯥꯗ ꯍꯥꯟꯅ ꯃꯦꯝꯕꯔ ꯑꯣꯏꯔꯝꯕ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯕ ꯃꯔꯛꯇ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯄꯨꯡ 12 ꯐꯥꯎꯕ ꯂꯣꯛ ꯁꯚꯥꯒꯤ ꯁ꯭ꯄꯤꯀꯔ ꯑꯣꯝ ꯕꯤꯔꯂꯥꯅ ꯃꯤꯐꯝ ꯌꯩꯊꯣꯛꯈꯤ ngasi gi mifam pangthoktrungai mang oinana paumi singda wa ngangkibada Prime Minister Narendra Modi na Parliament ki proceeding mapung fana chathahanabagidamag India bloc pu yaningdaba phongdokki Security Force ka micham miyam ga afaba mari thamba ngamnabagi pandamda Assam Rifles na thaudang loduna ngasi Sacred Heart Catholic Church Tamelongi Silver Jubilee Stone kinnanaba mateng pangkre masiga loinana church asigi infrastructure fagathanabagi thabak paikhatki ngasi state asida oikiba ayinga sagi pau amuk pijari ICAR Regional Center Lamphel Pata ki fangba report ki matung ina ngasi state asida khwaidigi sabagi chang Celsius degree kunga humdoini aduga khwaidigi ingbagi chang na Celsius degree taragani thoi oiki nungsita yawbai sing manil gi chang na ayukta chada chama amasung numidang wairam dana chada yangkai gi nipan oiki nung chubagi chang na millimeter sino dasmit ama oiki Aroibada maroiba pausing amuka na pijari. Maitai amati kuki ki tongan balengak lainaba Mizoram gi MP ke Banlal Vena gi wafambu Rajya Sabha gi MP sana jawbalai sembana akan mamuongda yaningda bafongdokre. Amasung Adani Group ki senja tumjaga mari lenena charang na bathokpadagi Parliament ki House anima ki mifam hangchit yumsa kaisa fauba yaithokre. Matang asida bulletin asi loishinjari Manipur miyam ki punsida khwaidigi hena maru oiba state asigi lebak asigi amadi malem gi e pausing gi damak SKTV News pu miyeng taduna laibiu madugi damak Google Play Store amadi Apple App Store da changbiduna SKTV Manipur gi app download tawbiu amadi selamata tingdana SKTV gi news amadi atai channel sing yengbiu natraga SKTV gi website skyic.in da changbiraga website asi maktada our OTT haiba option da click tawbiraga miyeng tabiu amadi egoi gi social media handle sing da join tawbiduna kudaki oiba e pausing lobiu pumnamakpu kurumjari